Naha oiriba voter singbo electoral literacy ki matang da khanghanduna empower voter oihanabagi pandam da electoral literacy club ELC ki matang da consultative workshop ama classic run day chungmairong da pangthokre amasong chai asigi Christmas ki mamang da lever singi pithoktana lairiba tongan ba khudong chaba sing pithokna bahot na rihaina Manipur building and other construction workers welfare board na pongthokre Mayam Kurumzari Adom Ningbiribas Impact News ni ay gauri haupam na huzek pung jasi faubugi maruiba pausing miyam da pizari. Naha oiriba voter singbo electoral literacy ki matang da khanghanduna empower voter oihanabagi pandam da electoral literacy club ELC ki matang da consultative workshop among us chingmairong da laiba classic grande da pangthokre. Workshop adu Chief Electoral Officer CEO Manipur gi Luching Makhada mari laina balainga ki official sing yauna pangthokhibani Workshop adu mari laina na CEO Manipur Rajesh Agrawal na phongdorakpada Manipur da lairiba tongan ba school amasung college sing da punna Electoral Literacy Club chamnga hangdokre Hairiba ELC asigi khuthangda voter chalaba amadi voter chanba yaraba naha oiriba mahiroi singda electoral literacy ki maramda khanghanduna matik chaba voter amamam oihanba ngamnabagi pandamda thauramasi paikhatpani loinana democracy chatpa laibaga sida mipung khudingmakna election da saruk yahanduna participative election oiraba matamda democracy ki wahan thok leigadoribani Maramasina lakliba anoba chahi lisingani kunga humdoigi January ama fawbugi manungda masagi chahi taraganipan suraba natraga taraganipan sugadawriba nahasingna legal voter oina registered tawba yare Hairiba electoral landscape ta anoba reform kaya lakliba sigi matangda mipung khudingmakta yauhana bahot naminasi haina appeal tawrakhe The idea is to catch the students young and educate them about electoral literacy so that tomorrow they come out to become an informed and empowered voter. It is also the objective of Election Commission of India that we should reach out to these electoral literacy club and through them to all the students of the schools and colleges to ensure that anybody who is now 18 plus or going to be 18 years by 1st of January 2023 gets himself or herself registered as a legal voter in the state. Because registering oneself as a legal voter is the first step towards electoral empowerment. Manipur lainga ki Home Department na senduna ngarang ahanba Manipur Rifles ki banquet hall da pangthokhiba homecoming ceremony adu center dagi senthang lauthaba yana bahot na ba thosil ni haina lona thingkraba lalhulu People's Revolutionary Party of Kanglaipak na maral sirakle lalhulu basagi publicity officer mangal khomana khodiak pi duna thadorokpa chairwal amada tongan ba lalhulu mangagi kadar kuntrang mathoina laingak ta khulai thadok changjarakle haidiba adu da yaukhiba pripak ki lanmi sanglup red army ki kadar taruk adu pripak amasung masigi lanmi sanglup red army ga karigumba hiram amatada mari leina de laingak ki makok thong basingna lamda masigi miyam bulana lamjingna ba amasung ningtam yawol ihaw asibuna thaiduna puna ba hotnari ba thawong sing thengna na ba pripak amasung masigi lanmi sanglup red army na matam pombada semsaduna lei hairakle Chahi asigi Christmas ki mamangda labor singi pithoktana lairiba tongan ba khudong chaba sing pithokna bahotna rihaina Manipur building and other construction workers welfare board ki chairman K Sarat Kumar na phongdokre Wafom asi handak the Hill and Valley Labor Union Group kauba lup amana Labor Department na labor singi fangpham thokpa kanaba kaya pibidre haina maral sirakkiba duga mari laina na New Secretary ta laiba mahaki office ta paumi singa unabada phongdokhibane Sarat Kumar namakha taraduna Hill and Valley Labor Union Group kauba loop ase board asina masakhang balup nate loinana loop asina Labor Department gi makha dalai riba board pu thabak tawdaba politics ki mami ta hannaba hotnarakpa asi yamna laibak thibane board ki maike ki kumjali singani taragani pandagi hauraga hauzik fauba pithok tana lairiba center amadi state ki kana bakhudingmak labor sing da pi na bathorang tawre masigi damak aseng ba lever khangdok na ba lever card sing verification gi amadi Aadhaar card link tawbagi thabak akan mamong da chathari Hairiba thabak asi hek loibaga aseng ba senmi sing amadi makoi gi macha sing na health education yauna fangba ya bakana bakhudingmak makoi gi account da kaplagani haiki Benefiting pitok te hairibasi koi
2017-18 gi 2017-18 gi benefit pinanabagi akhoi thaurang tauri tawbudana tana akhoi bige tawriba mioi sing asigi card sing asi chumibra lalibra or natrika expire oribra haibase madugi thitokba machangba adig aadhar link tawraga akoina dbt tawdobunina aadhar link tawba tawdaba sigi check tawba machangbanina akhoi madugi screening tawbada matam khara lobani aduba akhoi hairiba benefit scheme sing ase akhoi yarima kai December gi Christmas ki mamang da pithoknaba thaurang tawjari United Chongthaski founder president Chongtham Tombada Sahitya Ratna National Award khutsinaraktuna ikai khumnaba ulaklei hairiba mana asi Bahujan Sahitya Academy India na tongan ba lamda singthaningai oiba thabak tawriba singbu ikai khumnaba utpa oina pibane award asi United Chongthaski founder president Chongtham Tombana chahi nipan puwari gi lamda thejinba gi thabak tawriba asibo sakhangbo oina Sahitya Ratna National Award khutsinarakhibane Manipur Sangai Festival Gamari Lainana Pamdaba Thodok Thoktanaba Manipur Police Nakan Mamong the Checks in Taurang Kaya Lokatle Taurang Singasaki Manung Channa Imphal West District Police ke Commando Kangbuna Ngasi Ayok District Asiki Tongan ba Mafam Sing Dati Bahumba ki Tabak Chathakray Ayuk Pong Taru Kaminit Nifu Dagi Nipan Gaminit Kuntra Gamanga Faw watching Mayrong Omang Laikai Delayba Hotel Taret Yauna Yum Nifu Gamanga Gimiyoy Chamaga Kungi Verification Chathaki Mifami Pundamata Yaukide Loinana Ngasi Ayuk Pong Taret Kamakai de Ginipan Gaminit Nifut Chat Pafawba Pauna Bazar de Laiba Lodging Hotel Sing the Suti Bahumba ki Tabak Chathaki Mifami Pundi Amata Yaukide Bishnupur District Police Commando Amadi Phogak Chau Ithai Police ke apun bakang buna Moirang Khunau Ethnic Park ta pangthokadoriba Sangai Festival ga mari lainana Sandhong Awang Laikai de leiba yumsing da changjang duna thiba humbagi thabak chathakhrei thiba humbagi thabak adu mafam adugi imung humfutara da chathaki haidi adubo mifam mipundia mata yaukhide Matang swai shida break amalauza ke break matung da malem amadi India ki hauza klairiba COVID ke update amadi Manipur amasung malem ki tongan ba ipau sing puduna lakchage Impact News pok mireng taduna lebiyo Dr. Helena Optometric College North AOC Imphal ki academic session 2022-23 ke admission hausare program offer Bachelor of Optometry specialties da matik charva infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience lairaba oza singna takpi tambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training ki khudong chabasu leigani loinana course asi hek loibaga India amadi avorta chada chama job placement leigani akupa marol gi damak 9774065535 ta contact you. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Presto Personalized Wonders Imphal da nauna hangdok jare hairiba sida personalized gifts corporate gifts awards and mementos home decor office rubber stamp na chingba potlam sing mafam asida phangbigani ngasi maklangsing birau Tilak Ras Enterprises Presto Thangal Bazar near Kasturi Thong Imphal. Contact number 0385-244-9025 natraga 98621-00456. Each moment brings memories forever. It is a collection of such memories that write the story of life. Hatil, live and relive.
The State Institute of Hotel Management Manipur. State Institute of Hotel Management Manipur na Dhanamunjuri University ki makhada Hotel and Hospitality Administration ki course khara offer tauzari. Madudi 5 bachelor's degree, 2 master's degree amadi 3 diploma program ni. Diploma in Aviation, Hospitality and Tourism ki registration hauzare. Hairiba course asi duration 12 months ni. Interested oiba candidate na ngasimak sign up tawina ba khanghanjari. Last date of registration na 30 November ni. Ako pamarol gidamak phone number 81107875 da contact tawbirakpa yaragani. mayam amukah na taram nokchuri bulletin asigi makhataba pau miyam da pizari. India da hokiba pungkun mari da COVID ki positive case chahom marfuga taruk henkalakhe. Hauzik leibagas da COVID ki active case lising taret ka chama hum futra manga dhanthare. Apun ba case masing na crore mari lakni fuga taruk lising hum fuga taret helai. Hokiba pungkun mari da COVID ki miyoi ani laikhidei. Apun malai kita masing na lak mga lising kuntra chamnga ni fuga taruk yaurei. Hokiba pungkun mari da COVID ki fagalak pagi chang chada mari futara nipan 10 nipan sino oikhe. Hokiba pungkun mari da COVID ki miyoi chatru kunga taruk fagalak tuna discharge tauke. Apun ba discharge taukiba masing na crore mari lak ni fuga taruk lising hum futare helai. Nakalama romda malem gyoy no COVID ki apun ba case masing crore hum fuga mari lising taraga manga ga hum fuga tare helai. Apun malai kitaba masing na lak hum fuga taruk lising kun helai amadi apun ba recover taukiba masing na crore hum fuga ni thoi lak taraga ma thoi lising kun traga ni pan helai. Awang nongpo ki oina haukiba pungkun mari da Arunachal Pradesh ta COVID-19 genoba case amatalakidei. Apun ba case listing hum fuga taruk chani pan marfu mga yokhrei. Active case amalaikrei. Assam da coronavirus genoba case ahum lakhi. Apun ba case lak tare listing ni fuga taruk. Marifutara ni pan yokhrei active case tara laikrei. Meghalaya da COVID-19 genoba case amatalakidei. Apun ba case listing marifutara taruka chatred hum futara matho yokhrei active case amalaidi. Mizoram gi oina COVID-19 genoba case taruk henkalakhi apun ba case lakani lising kuntragani panchamapan kungani tho yokhrei active case taraga manga leidi. Nagaland dalaina asagenoba case amatalakide apun ba case lak lising kuntraga manga chamapan marfuga taruk yokhrei active case amatalaitabana state oikrei. Sikkim danoba case amalakhi apun ba case lising nifuga mari ga chahunga tare yokhrei active case na manga laikrei. Tripura danoba case amalakhi apun ba case lak ama lising nipan ga kunga nipan yokhrei active case ani leiri. Lakliba numit kharani asida wangthangba India gi saruk sing da ingba henjilaklagani haidi Himalaya dagi Gangetic Plain tamna humjilakliba nungshit na mafam asida ingbagi chang henjilakani haidi India Meteorological Department gi matungin Western Himalayan region da nong khara dagi mayai oirap kanna chubaga loinana lakliba numit kharani asida paktakna na untarakani haidi Delhi da ingbagi chang nong manini asida khanghen henjilaklagani Himachal Pradesh ta su ingbagi chang henjilaklei Lahore, Spiti, Manali, Jammu and Kashmir, Pahalgam amadi Gulmarg yaungna awang basaruk sing untaba hore haidi Numit humni chupna chathagadaba International Tourism Mart ITM ngasi numidang wairam Mizoram da hodoklagani Mizoram gi konung Aizol gi Molpui da laiba ar Dengthoma Indoor Stadium da pangthokadawriba International Tourism Mart hodokpagi session asida Union Minister for Tourism, Culture and Development of Northeast Region Donor J. Krishan Reddy, Union Minister of State for Tourism Ajay Vad, Mizoram gi Chief Minister Joram Thangana saruk yagani haidi. Mart asiga mari lainana ngarang Food Court Pavilion gi oiba mega exhibition State Commerce and Industry Minister Dr. R. Lalthanglena na Aizol Gasam Rifles Ground da hodoke exhibition adu the local food processing, cuisine, handloom and handicraft amadi tourism gi oiba stall chamarom na saruyake. State Tourism Minister Robert Romawia Roitena Fongdorokpagi matungina tararak suba International Tourism Mart ase Ministry of Tourism na State Tourism Department ga punna khutsam naraga sinba mart amani. Event ase maru oina wangnong poklamdam gi tourism potential amadi domestic amasung international market sing highlight tauna bagi pandam da pangthokpani haidi. Flight tong bada tangai fadana Ministry of Civil Aviation na
मार्क्स उपनब थमलंब चटना कांगलोन अदु लौथोखरे हौजिक लैबाक असिदा कोविड के फिबम फगलक्लिब असगी येंगलका चटना कांगलोन असी लौथोखिबने अदुम ओइनमक मतम मतमगी ओइना लौरकपा चटना कांगलोन सिंग मियाम द खंगहंदुना चटनागनि हाइदि हौजिक चथरिबा इंडियन सुपर लीग ISL सिंगनि कुनगनि थोइ कुनगो हुमदोइदंगा से मुंबई सिटी अमदी बेंगलुरु FC अनि न लंबा थेंगरगने हाइरिबा मैच असि ngasi नुमिदांग पुंग 8 मखाइ ताबो मतमदा मुंबई गी फुटबॉल एरिना दा सानगनि लेक असि गी टेबल दा हौजिक हाइरबा न पॉइंट 33 फंगदुना हानबा पोजीशन दा लैरि मुंबई सिटी अमदी ATK मोहन बागा न पॉइंट 32 थोइ अमदी 10 फंगदुना अनि शुबा अमसुंग अहुम शुबा पोजीशन दा लैरि ऑस्ट्रेलिया टूर की दमक हॉकी इंडिया न मेंबर कुनग हुमदोइना साबा इंडियन मेंस हॉकी स्क्वाड के ममिंग लाउथोखरे टूर असि नवंबर कुनग तरुक्तगी एडिलेड सानबा होगदबनी टूर असिदा इंडिया न मथंग चाहिदा पांगथोकदबा वर्ल्ड कप की प्रिपरेशन ओइना ऑस्ट्रेलिया का मैच मंगा सानगनी पनबयाबदी FIH ओडिशा हॉकी मेंस वर्ल्ड कप मथंग चाही असिगी जनवरी 13 कुनग मापन फाउबा भुवनेश्वर अमसुंग रोकेलाना युम्बु ओइदुना पांगथोकनी टूर असिदा इंडिया की टीम असि हरमनप्रीत सिंह ना लुचिंगनी मेघालय चथरखिबा अनिसुबा नॉर्थ ईस्ट ओलंपिक गेम्स ngarang loisinkhrai नॉर्थ ईस्ट ओलंपिक एसोसिएशन की बिनेंग मखादा मेघालय ओलंपिक एसोसिएशन युम्बु ओइदुना चथखिबा गेम्स असिदा मणिपुर न गोल्ड मेडल मरफुगनी पान सिल्वर हुमफुतरा मंगा मसुंग ब्रोंज मेडल हुमफुतरा तरेट पुन्ना मेडल चनी निफु लौदुना ओवरऑल टीम चैंपियन ओइख्रै असम न गोल्ड मेडल हुमफुतरा मापन सिल्वर हुमफुगमाथोय मसुंग ब्रोंज मेडल हुमफुमदोय पुन्ना मेडल लौदुनानी शुभमदी अरुणाचल प्रदेश न गोल्ड कुंट्रागमापन सिल्वर कुंट्रागतरगम सुंग ब्रोंज कुंट्रागतरे पुन्ना मेडल चाम तरागनी थोइ लौदुना हुम शुब ताख्रै चयोल मचुपना चथखिबा गेम्स असिदा वांगनोंपोक लमदमगी सानरोइ लिसिंग अहुमलomna डिसिप्लिन तरागत दिपान द सरुग्यादुना थोइ अहेन तानगनी सिलोंगी नॉर्थ ईस्टर्न हिल यूनिवर्सिटी नेहुदा लैबा साई कॉम्प्लेक्स द पांगथोखिबा लोइसिनबगी थौरम अदुदा मेघालय गी चीफ मिनिस्टर कॉनरेड संगमा अमसुंग स्पोर्ट्स मिनिस्टर बेंटेडियर लिंडोकना सरुग्याखे पनबे याबदी मथंगी नॉर्थ ईस्ट ओलंपिक गेम्स नागालैंड न युम्बु ओइदुना पांगथोकलबा याइ हाइदि मेघालय द पांगथोकलिबा निरक्षुबा नॉर्थ ईस्ट ओलंपिक गेम्स लिसिंगनि कुनगनि थोइ द गोल्ड मेडल लौरख्रबा सापम आर्नोल्ड बु साइंटिफिक एज यूथ एसोसिएशन ओपगी थौरम अमा पांगथोखरै थौरम अदु हाइंगांग अवांग लेकाइ द लैबे एसोसिएशन असिना सेंदुना ngarang इम्फाल एयरपोर्ट द ओपगी थौरम अदु पांगथोखिबनि सापम आर्नोल्ड ना अंडर 20 बॉयज की 4x100 रिले द गोल्ड मेडल 4x100 मिक्स रिले द सिल्वर मेडल अमदी 800 मीटर द सिल्वर मेडल लौरपंगमखिबनि हाइदि अरोइबदा बुलेटिन असगी हेडलाइंस अमुक खन्ना मियामदा थमजरी नहा ओइरिबा वोटर सिंबो इलेक्टोरल लिटरेसी की मतंग द खंगहंदुना एम्पावर वोटर ओहेनबगी पांदमदा इलेक्टोरल लिटरेसी क्लब ELC की मतंग द कंसल्टेटिव वर्कशॉप अमा क्लासिक ग्रांडे चिंगमैरोंग द पांगथोखरै अमसोंग चाही असगी क्रिसमस की ममांग द लेबर सिंगी पिथोक्तना लैरिबा तोंगान तोंगान बा खुदोंचाब सिंग पिथोकना बहotnari हाइना मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड ना फोंदोखरै